Senjam Chirangda ngarang kuki lalhoba singa khuthoknabada laikhidraba tarukshima Manipur Rifles ki jawan Taurangbam Rishi Kumar gi hakchangda ngasi laisukatuna state ki thakta ikai khumnabu utkrai. Torbung Banglada ngarang kuki jo furupki laikhidraba sing phumba yaroi haina irang hauringai talakta Bisnupur district ki tungan ba mafam singda laiba IRB amadi police outpost agi khulai lakre haide. Bisnupur district ki mafam ahumdagi nongmay amasung khulai kaya lakhibagi thawdog asi tolerate tawroi chenaba sing loina fagani haina Manipur police ki DG Rajiv Singh na phongdokrai. Criminal defamation case amaga mari lenana Gujarat ki Surat court na Congress ki luchingba Rahul Gandhi ki mathakta pikiba conviction adu Supreme Court na stay tawkrai. Amasung state asida furup kharagi fertility rate yamna nemliba sigi inglaga angang unabada operation tawduna unabagi mahutta normal delivery tawbagi tangai fadaba leire haina Health Minister Dr. S. Ranjan phongdokrai.